Manipuri homemaker channel mayambu taram nokjari mayam ngasidi hawai thrak kangchoi ahauba ama thongjarakeko akhoi mamangda aigi video sing YouTube da Facebook da thagatpa matamda thau ngata adum jai khole harakpusu mayam ama leiko ado kangchoi gumbache mina kaya pamnaroidra na aina sukta thagatabne ado haibadi yaure akhoi kangchoi ahauba thongbagi recipe utpiro kholona donga sidi phajana uchara ge mayek sengna hauchu haubane mayamsu ado mayamsu hauna buti chabirangani ado kamaina thongge manabra haibado yengminarsi ko ai organic kitchen garden macha sidage hawai thrak kitang thabani ko adu khara ma he hawai thrak chin mu bine duregi di singtelo musuk kamura dana hara pa mandre mayam haram ta hapte ko santhi ut wai mayam ma hapane leba ko hom lawise adu ga hawai thrak maton khara ma hekjange akhoi kangchoi da hapsu am hawbani ko kotpa khatang natraga so aduna huji hekpo khopa loi loiraga akhoi ge kangchoi gi mahi oi gadab se kitang yam lamna hapasi ko aduga makhum kumjalaga gas se high flame da thamaga brong long chogalaga hapseba akhoi gi hapko dawa machanje ising ingi ngai da hapi ganu ko mahaw wat pane kangchoi thongbada aduna huji ising telo se hana soido age akhoi magi makhok se kitang jaw base sumaina mayai dani khangde masung mari thokpani khangde khara khaidok piraga makhok kaisi matongana soirase aduga mana kaisi matongana soirase ko akhoi tongan magi thakpagi timing se tongan thakse pa mahaw lainaba ado ai ngasi kangchoi je akhoi telau maru do adu amata tha aro telau managa makhok siga sikatang tha adamne si yamna akhoi kitang yamna thakpa ko si tha aga thongbagi mahaw su tongan mani ko dam dudi telau soiba su loirabani na kangchoi da thakadaba machan jing tho amuk semaji ko hawai thrak maton se magi ariba atudagi de makoi gumba se khara lokthok pirage aduga akhoi ge kaino gumba har nung kari kara tilha hida ka emta chai ban nata bani na inkon je tin mindi marang kaire tin nam kalleba aduna yam munna phajana kanthok tana manda na taw tabiyate ado heglakpada kanda buti phajana mala abane man babuti atura ga su thongam dai dong phajana mandradi heta yeptane ta lairam neba yamna di thawe hawai thrak maton je sikatani khuda ama bo phobate aduga hawai thrak sa simuk manthu ase ko ado hawai thrak akhoi yumda hujaba je maku ga je hunduk payam pamui ado sumaina akhoi thangalaga tin nyawbra na yengi ko thaina di dum thongbada aduga akhoi gi nakhai sengna sumaina maya se haife ka thokpiraga ne tin nyawbra yengba adune hek nakhai seng asagi marakta kaida apik pa yep ga su u deba mapanda gi yengbado aduga sumaina mapum hapase makhok sida pairaga akhoi hawai thrak maru tune adudagi maku sida yauriba akhoi momo lawba magi chaba yaba maprang na taba thotho lawba se sisine pulap chinga chaba de mahawbane ba adu ichanupa su yam pame akhoina sum chaba da tambibada ado angang singse amaga sumanda de ko ichanupi di chawya de haisu haiti aduga ichanupa di yam haiye ahandawna akhoi makhok sida pairaga ne chinga ga cha toin aduga masing ga je lawthoraka doiba hoi thrak se phajana manthoe tingang adudagi di khamen simbaje tangkhai tang ne haptoise aduga alu macha ama khaka hapke alu je ayamba matamda hapti haptre adugo summayan oina ba machem tang hapasu dum hawidana ko ado maku je hape kheto ga khoi ge kangoi soijalak duga khamen simbaje maya ge mabukta yauriba maru akhoi ge kaino se mabuk se khara hapaga de sinbagi changje henbane ba aduna khara so hanthana ba aduga maru singche nungai te dana aduda lokthok pire aduga koi kaino sida pukham sida loina lawdaraga soidarage pangchoi machan chemba loi sale adugi nga mung manthok se ko nga se adum apamba ama thakpiu ka chumta kai de adubu thakpagi timing che haijarake ba akhoi magi matang da thakpasina ne hinjangi mahaw se am lahen mane mem
ꯑꯗꯣ ꯎꯀꯥꯕꯤꯁꯦ ꯃꯥꯒꯤ ꯃꯀꯨꯁꯤꯡꯁꯦ ꯍꯥꯏꯐꯦꯠ ꯈꯦꯠꯇꯣꯛꯄꯤꯔꯦ ꯑꯗꯨꯒ ꯃꯀꯣꯛꯀꯁꯦ ꯊꯥꯛꯇꯣꯏꯅꯦ ꯑꯩꯗꯤ ꯃꯀꯣꯛ ꯆꯨꯞꯄ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯍꯩꯅꯕ ꯃꯤꯗꯤ ꯑꯗꯨꯒ ꯃꯌꯥꯏꯁꯦ ꯈꯥꯏꯗꯣꯛꯄꯤꯔꯒ ꯃꯥꯒꯤ ꯃꯕꯨꯛꯁꯦ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯉꯥꯒꯤ ꯃꯕꯨꯛꯁꯦ ꯈꯥꯔꯞ ꯇꯧꯕꯅꯦꯕ ꯇꯨꯡꯍꯟꯕꯤꯒꯗꯤ ꯈꯨꯈꯥ ꯑꯃ ꯇꯧꯕꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯕꯨꯛꯁꯦ ꯈꯤꯇꯪ ꯆꯥꯝꯊꯣꯛꯄꯤꯕ ꯃꯇꯣꯡꯒꯗꯤ ꯆꯥꯝꯃꯔꯣꯏ ꯃꯇꯣꯡꯒꯁꯦ ꯆꯥꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯍꯥꯎꯁꯦ ꯂꯣꯏ ꯆꯠꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯒꯤ ꯉꯥ ꯆꯥꯝꯕ ꯃꯇꯝꯗꯁꯨꯀꯣ ꯉꯥ ꯑꯌꯥꯏꯕꯁꯦ ꯏꯁꯤꯡꯗ ꯂꯨꯞꯁꯜꯂ ꯊꯝꯕꯤꯒꯅꯣꯕ ꯑꯩꯈꯣꯏꯒꯤ ꯈꯥꯏꯗꯣꯛꯑꯕ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯃꯍꯥꯎꯗꯣ ꯂꯣꯏ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨꯗꯒꯤꯗꯤ ꯃꯌꯥꯡꯂꯦꯟꯒꯤ ꯃꯔꯨꯁꯤꯡꯁꯦ ꯈꯔ ꯂꯧꯊꯣꯛꯄꯤꯔꯦ ꯃꯕꯨꯛ ꯈꯔ ꯆꯥꯝꯊꯣꯛꯄꯤꯔꯦ ꯂꯣꯏꯔꯦ ꯃꯀꯨ ꯈꯔ ꯈꯦꯠꯇꯣꯛꯄꯤꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯤꯡꯁꯦ ꯃꯆꯦꯠ ꯑꯃꯒ ꯍꯥꯞꯄꯒꯦꯀꯣ ꯑꯗꯣ ꯁꯣꯟꯗꯁꯨ ꯉꯁꯥꯏꯒꯤ ꯃꯍꯤꯗꯣ ꯁꯧꯔꯦꯀꯣ ꯑꯗꯨꯅ ꯃꯣꯔꯣꯛꯁꯦ ꯅꯝꯒꯗꯕ ꯌꯥꯒꯗꯕ ꯆꯥꯡꯗ ꯍꯥꯞꯄꯒꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯍꯦꯛꯇ ꯍꯥꯞꯄꯦ ꯌꯨꯝꯒꯤ ꯁꯨꯖꯕ ꯃꯣꯔꯣꯛꯇꯨꯅꯦ ꯑꯗꯣ ꯀꯥꯡꯁꯣꯏꯗꯗꯤ ꯊꯨꯝ ꯃꯣꯔꯣꯛ ꯈꯤꯇꯪ ꯀꯟꯕꯅꯗꯤ ꯍꯥꯎꯏꯀꯣ ꯑꯩꯗꯤ ꯑꯗꯣ ꯃꯌꯥꯝꯗꯤ ꯀꯃꯥꯏꯅ ꯆꯥꯒꯦ ꯌꯥꯝ ꯆꯝꯅ ꯆꯥꯕ꯭ꯔꯥ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯗ ꯑꯗꯣ ꯇꯤꯜꯍꯧꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯛꯀꯤ ꯄꯥꯔꯠꯁꯤꯡꯁꯦ ꯁꯤ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯁꯤꯀꯣ ꯉꯥ ꯑꯌꯥꯏꯕꯁꯤꯡꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯉꯥ ꯑꯌꯥꯏꯕꯁꯦ ꯍꯥꯞꯄ ꯃꯇꯝꯗ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯎꯀꯥꯕꯤꯒꯤ ꯃꯕꯨꯛ ꯃꯌꯥꯗ ꯃꯔꯨ ꯑꯆꯧ ꯑꯆꯧꯕ ꯌꯥꯎꯕꯅꯤꯀꯣ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯁꯦ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯑꯗꯨꯝ ꯃꯟꯊꯣꯛꯑꯒ ꯍꯥꯞꯄꯅ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯁꯠꯂꯒ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯒ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯉꯥꯔꯤꯁꯦ ꯊꯥꯛꯄ ꯃꯇꯝꯗ ꯉꯥꯔꯤ ꯂꯧꯊꯣꯛꯑꯒ ꯊꯥꯛꯄꯅ ꯌꯥꯝ ꯍꯦꯜꯂꯤꯀꯣ ꯃꯍꯥꯎ ꯂꯩꯕ ꯑꯗꯨꯅ ꯉꯥꯔꯤ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯏꯪꯍꯜꯂꯕ ꯃꯇꯨꯡꯗ ꯆꯥꯝꯕ ꯉꯥꯔꯤ ꯁꯥꯔꯤꯉꯩꯗ ꯆꯥꯝꯕ ꯌꯥꯗꯦꯀꯣ ꯃꯥꯒꯤ ꯃꯍꯥꯎꯗꯣ ꯂꯣꯏ ꯆꯠꯈꯤꯕꯅꯦ ꯑꯗꯨꯅ ꯄꯨꯔꯥ ꯏꯪꯉꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯆꯥꯝꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯊꯥꯛꯑꯒꯦꯀꯣ ꯉꯥꯔꯤꯁꯦ 3ꯃꯨꯛꯀꯤ ꯆꯥꯡ ꯈꯛꯇꯅꯤ ꯑꯗꯨꯗꯒꯤꯗꯤ ꯁꯤꯡꯁꯦ ꯃꯆꯦꯠ ꯑꯃꯒ ꯁꯣꯏꯖꯟꯒꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯉꯤꯉꯩꯗ ꯃꯩꯊꯛꯁꯤꯗ ꯁꯨꯃꯥꯏꯅ ꯁꯣꯏꯔꯒ ꯍꯥꯞꯄꯁꯦ ꯐꯠꯇꯦ ꯈꯣꯠꯇꯦꯅ ꯀꯃꯦꯟꯗ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯛꯏꯀꯣ ꯑꯗꯣ ꯂꯩꯀꯥꯏ ꯑꯃ ꯁꯩꯁꯛ ꯑꯃ ꯍꯥꯏꯕꯗꯨꯅꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯑꯟꯙꯕꯤꯁ꯭ꯋꯥꯁꯀꯨꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯍꯣꯏꯅ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯄꯗꯣ ꯏꯃꯥ ꯍꯣꯏꯁꯨ ꯀꯩꯁꯨ ꯑꯁꯣꯏꯕ ꯈꯣꯠꯄ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯀꯩꯁꯨꯝꯇ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯒꯤꯗꯤ ꯊꯥꯏꯅꯒꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯕꯁꯦ ꯑꯥꯔꯊ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯁꯥꯕꯁꯤꯗ ꯄꯣꯛꯀꯅꯤ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯦꯕ ꯍꯋꯥꯏꯊꯔꯥꯛ ꯃꯇꯣꯟꯁꯤꯗꯤ ꯅꯧꯕꯅꯤꯅ ꯀꯣꯟꯅ ꯊꯥꯡꯗꯔꯝꯗꯥꯏꯗ ꯍꯥꯞꯄꯁꯤꯀꯣ ꯑꯗꯨꯒ ꯀꯥꯡꯁꯣꯏꯒꯤ ꯃꯆꯜꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒꯤ ꯇꯤꯜꯍꯧ ꯃꯅꯥ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯥꯛꯇꯪ ꯁꯧꯍꯜꯂꯁꯤꯀꯣ ꯃꯤꯅꯤꯠ 5ꯃꯨꯛꯇꯪ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯉꯥꯔꯤ ꯉꯥꯇꯥꯏ ꯉꯥ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ 10ꯃꯨꯛ ꯍꯦꯟꯅ ꯁꯧꯍꯟꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯍꯤꯒꯁꯦ ꯈꯤꯇꯪ ꯀꯪꯗꯍꯜꯂꯕ ꯃꯇꯨꯡꯗꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯀꯥꯟꯗꯨꯗ ꯐꯖꯅ ꯁꯧꯍꯟꯈꯤꯕ ꯑꯗꯨꯅ ꯚꯦꯖꯤꯇꯦꯕꯜꯁꯤꯡꯁꯦ ꯍꯥꯞꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯣꯚꯔ ꯀꯨꯛ ꯇꯧꯔꯒꯗꯤ ꯄ꯭ꯔꯣꯇꯤꯟ ꯚꯤꯇꯥꯃꯤꯟꯁꯦ ꯂꯣꯏꯅ ꯃꯥꯡꯉꯤ ꯍꯥꯏꯗꯅꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯊꯣꯡꯉꯣꯏꯁꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯨꯜꯂꯛꯑꯦ ꯑꯗꯨꯅ ꯊꯨꯝꯁꯦ ꯌꯥꯒꯗꯕ ꯆꯥꯡꯗ ꯊꯥꯛꯑꯦꯀꯣ ꯑꯗꯣ ꯍꯋꯥꯏ ꯊꯔꯥꯛꯀꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯪꯂꯤ ꯇꯧꯔꯤ ꯃꯨꯟꯗꯕ ꯃꯥꯜꯂꯦꯀꯣ ꯍꯣꯔꯦꯟ ꯑꯁꯥꯕꯗꯨꯗ ꯑꯗꯨꯝ ꯃꯨꯜꯂꯛꯑꯗꯕꯅꯤ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯩꯁꯤꯗ ꯍꯋꯥꯏ ꯊꯔꯥꯛ ꯃꯇꯣꯟꯁꯦ ꯈꯔ ꯊꯥꯛꯄꯤꯔꯦ ꯇꯤꯜꯍꯧ ꯃꯅꯥ ꯈꯔ ꯊꯥꯛꯑꯦꯀꯣ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯁꯧꯒꯠꯂꯛꯄꯒ ꯑꯗꯨꯝ ꯑꯣꯠꯈꯥꯏꯕꯤꯔꯁꯦ ꯑꯗꯨꯝ ꯃꯊꯟꯇ ꯑꯗꯨꯝ ꯃꯨꯟꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯊꯣꯠ ꯂꯥꯎꯕ ꯃꯅꯥ ꯃꯁꯤꯡꯅꯤꯅ ꯃꯁꯛꯀꯁꯦ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝ ꯍꯥꯎꯗꯧꯕ ꯃꯥꯜꯂꯤ ꯃꯥꯟꯗꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯩꯁꯤꯗ ꯐꯗꯤꯒꯣꯝ ꯃꯅꯥꯁꯦ ꯈꯨꯕꯥꯛ ꯑꯃ ꯆꯥꯏꯁꯤꯜꯂꯦ ꯑꯗꯨꯒ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯜꯂꯒ ꯒ꯭ꯌꯥꯁꯁꯦ ꯑꯣꯐ ꯇꯧꯈ꯭ꯔꯒꯦꯀꯣ ꯑꯗꯨꯅ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗ ꯐꯗꯤꯒꯣꯝꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯛꯄꯤꯌꯨ ꯃꯌꯥꯝ ꯐꯗꯤꯒꯣꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯁꯣꯏꯒꯤ ꯃꯍꯥꯎꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯍꯟꯕꯅꯤꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯆꯥꯛꯂꯨꯛ ꯐꯖꯕ ꯑꯃ ꯁꯦꯝꯖꯔꯛꯑꯒꯦ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯥꯔ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯦ ꯃꯌꯥꯝ ꯂꯨꯄꯥ ꯑꯃꯐꯥꯎ ꯇꯤꯡꯗꯕꯅꯤ ꯐ꯭ꯔꯤꯅꯤꯀꯣ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯋꯤꯟꯇꯔꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯝꯕ ꯊꯥꯎꯒ ꯌꯥꯎꯗꯕꯤ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯕ ꯆꯥꯛꯂꯨꯛ ꯑꯆꯝꯕ ꯑꯃ ꯂꯩꯖꯔꯦꯀꯣ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯅꯦ ꯍꯋꯥꯏ ꯊꯔꯥꯛ ꯀꯥꯡꯁꯣꯏ ꯑꯗꯨꯗꯒꯤꯗꯤ ꯍꯪꯒꯥꯝ ꯃꯇꯣꯟ ꯑꯉꯥꯟꯕ ꯑꯗꯨꯗꯒꯤꯗꯤ ꯂꯦꯇꯤꯁꯀꯤ ꯀꯣꯠꯅꯕ ꯈꯔ ꯑꯃꯒ ꯂꯩꯖꯔꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ